Naga ani faraga tamthina phuraga sel munbi haure union haukiba ningthauka ba numitta Bisnupur district ki manung chanba moirang da sakhangda ba miyoi kharana None district tagi Jelyangrong naga ani faraba matung tamthina phuraga sel oina lupa lising kun mathoi amasung lupa lakh ani gi value oigada ba polam sing fazil haure thawong asi akan ba mawong da condemn tawi haina Jelyangrong student union Manipur amasung Federation of Civil Society Organization anina thadorok pa cherola man haire Jelyangrong student union Manipur gi maikai dagi hairibana None district ki khopum satudai dagi Gyangjinglung rongmai chahi kuntraga nipan amasung district asimake Vitiang village dagi Jinguanglung malangmai chahi kunganipan bu sakhangda ba miyoi kanglup amana haukiba ningthauka ba numit ki numidang waidam pung mangarom tabada faraba matung kukini haina tamthina phuba yauna kihan khangan bagi thawong kaya chathake loina na makhoi da yawba sel oina lupa lising kun mathoi amasung lupa lakh anirom gi value oigada ba pot sai singsu phazil hauke hai riba numit adumakta da Kamjong district ki chahi taraga mapan lom suraba mahiroi amasu uniform sena sakhang da basingna faraga puraga chatkibadagi Manipur police na Imphal West ki jaga amadagi rescue tauke thogdok sing asigi matang da thigana ba Manipur sarkar da taksilabasu positive oiba response amata pirak palaite maramaduna mahiroi lup asina asigumba thogdok sing asigi matang da matam sangna khangduna leiba ngamloi naga sangi integrity right amasung freedom sing kanana bagi damakta mathau taba khongjang sing sangsin bataba nei loina na sarkar na thuba matamda makhoi gi safety amasung security gi damakta thajaba du pigadabani haire Federation of Civil Society Organization asu rongmai naga community gi miyoi ane sakhang daba sing na faraba matung tamthina puraga thadorokiba thawong adu akan ba mawong da condemn tawe loina na local club maira paibi amasung CSO sing na makhoi gi volunteer sing da sensitive issue asigi matang da awareness piduna amasung ningthina takpi tambiduna matungda asigumba pamdaba thogdok sing ase thingna ba wanagadabani haire atopa thogdok amadana Tengnopal district ki masi subdivision gi manungda leiba Khukarthil village dagi khulak oinai maringna masi police station da complaint tawrokibagi matungin na haukiba January 13 ge nungthil pungani rom tabadagi khulladugi khulak korungthang dangsawa chahi 13 ga manga apokpa khulak konai maring amasung chatang village dagi Modar maring chahi 50 ga mathoi apokpa laikhidraba DS Laiton hairiba miyoi ase ngasi phawba thiba khangdana leire maramaduna police na makhoi sing adu thibiduna imung manungda phanganbiyu haina wakalakhe khulakwanai maring na wakalakhibagi matungin na machi police station gi OC na case ama lokhatuna miyoi ani adu phangnana ba district ke police station singi OC singda khangan baga loina na Tengnopal SP dasu chapchaba information ama piduna khangan khre adubu makhoi ani hojik phawba kanana fari banu haibadudi khangba ngamdre